Ma'am, ay nga si di kut kamta sangdre, kut tangkala kata betul, kut kamta sangdre, yengo, tuh si pai lere, kau mi anjale, ay husi siya to si ma'am, ay gi, orel, ay gi, thumbnail uraga di ma'am na loi khangbira ni ko, ay nasal isi kari to busat pano kadai cha pano hay do, do adu thumbnail natraga so ay dum hajarage, ahan mamukta da, ay gi nuksiraba subscriber sing amadi nuksiraba viewers punumakpu ahan mamukta kanglai pak views na ikok nona taram noksa bagaloy na mayam punumakpu good morning ayuk ni hojikse adu ayuk si ay ngasai ay gi hingon gi thabang khaidi loisalammakanda amuk yum ka khatlaga yumdagi sigi material sing si lei lorubane bako adu ay hojik chattoisi khohi lokpani ko khohi khara loksalluge khohi khara hairuge adugi ay hojik thoksarakpane ado aina matang sida haijaningise khogi aigi channel si kasu grow laiba khotpa kaim laitri ko ado aigi nungsiraba kanglaicha singna aibusu support tobiramo aigi blog sibu ubiba ahanba ubiba sinnaw sing yaurgadi subscribe tobiramo comment tobiramo aduga fajaba comment tobiramo comment pibiro mayamgi comment amana aigisu ano blog sembagi thonado oijage fare adudi mayam hojik khohi haiba khohi lokpadu mukchatlase tungdagi numit phujilakpanina brightness se kitang mamme ko maise mathang sum chatlase ai hojik keno torage lambi mati amdu sum utcharake ko isai si am kan khongjil ko ai hojik hana gi ai lambi tu ngatani ko to sidai sida koi kun ngak ko sibai sing la ai zoom hapet toksalake horen aina aigi blog si video si upload tobuda amuk copyright claim amuk lakadra copyright strike chagadra adugisu apechu pakaleko views content ngak tagadra sai di sai kan khongjal le aduna sai matek simdi ai matek sim khatang lawraga sum ada ai mafam di yor kan amuk torage ai hoji yoksalakadore keno dani ko khoye keno lebudo pukri lebudo adane pukri le loksang sida khoi pu ama khatang thambane bako ado baba du ngamdre ngasidi nangai baba na hotnabne aisu sangdaba aina sangnabduda baba na sum tawune ngasidi baba ngamdabdagi aina muk lae khohi haidarase pukri si jo ai ngarang sing thajalambane hot po na di num mai pak te ya bonte ko ji khoji lok torobne mamang na khoji ge kano ge tin pawagi likli do botol do adu ani ahum mari gum lokrabane kumsigi andu kumsidi khoisu yam kana phagat po oi deba ko adu yam lok pangamde hakung ngati mamang se hidadi yam lokpani kumsigidi khoi phattabnina khoisi phagatpa ngamdabnina yam ka hena kanna yamna lokpadu ngamdre fare adudi mayam aigi equipment singse amta hapchangige aduga thabaktu mathang hawrage mayam hawrage ko gimbal se kitang semgige
ꯑꯁ ꯑꯩꯒꯤ ꯐꯤꯖꯣꯜꯁꯤ ꯎꯔꯗꯤ ꯃꯌꯥꯝ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯎꯔꯗꯧꯖꯥꯠꯅꯤꯀꯣ ꯑꯩꯁꯤ ꯄꯨꯔꯥ ꯐꯤꯕꯝ ꯑꯝꯗ ꯎꯔꯝꯃꯅꯤ ꯍꯧꯔꯒꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯏꯛꯇꯨꯁꯨ ꯌꯥꯎꯔꯛꯇꯦꯀꯣ ꯑꯩ 사람들이 오케이 사람들은 담게 오케이 거기 내래 거기 딱다 딱다 셈비가 도는 거 이 부실라가 못 이렇게 또 스마일 내래 고히도 고히 파자는 야오래 뭐마이 실도래 고히 lokpase koigi chamber haitareneko sigi manung sidi yauriba magi ka do koigi ka do adu fajana sil torkanda koigi lokpigadonebako ado ai hojik sim mayam ai petang putlakigeko koira lokthokpa amtang lokthokpa hawrage lokthokpa hawbasida lokthokpa hawbasi mayamna amta utlangkhige tapna tawdragadi moi khoisingsi langebako hojik nusa sagallamnina to lokthokpa hawbasi mayamna amta utlangge tawni loi loktholadoini ado hojikti ai khutsi ai thanda oibnina ngamdeko video nambaga ꯊꯕꯛꯁꯤꯒ ꯄꯨꯟꯅ ꯇꯧꯕꯗꯣ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ ꯇꯣ ꯉꯁꯥꯏ ꯑꯩꯅ ꯂꯧꯊꯣꯛꯈꯤꯕ ꯈꯣꯏꯒꯤ ꯐ꯭ꯔꯦꯝ ꯈꯣꯏꯔꯥꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯁꯤꯜ ꯇꯧꯔꯤꯕ ꯃꯃꯥꯏꯁꯤꯡꯁꯦ ꯂꯣꯏ ꯀꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯁꯣꯝꯗꯁꯨ ꯌꯥꯎꯔꯝꯒꯅꯤ ꯇꯣ ꯁꯤꯗ ꯁꯤꯜ ꯇꯧꯔꯤꯕ ꯃꯃꯥꯏꯁꯤꯡꯁꯦ ꯂꯣꯏ ꯀꯛꯈꯤꯗꯣꯏꯅꯦꯕ ꯁꯤ ꯀꯛꯊꯠꯂꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯁꯤ ꯊꯥꯡꯁꯤꯅ ꯀꯛꯇꯣꯏꯅꯤꯀꯣ ꯊꯥꯡꯁꯤ ꯑꯗꯨꯝ ꯌꯥꯒꯅꯤ ꯀꯛꯄ ꯁꯤꯁꯤꯅ ꯂꯦꯟꯊꯠꯂꯒ ꯀꯛꯀꯗꯣꯏꯅꯦ ꯂꯦꯟꯕꯗꯣ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ ꯃꯐꯝꯁꯤ ꯀꯌꯥꯗꯤ ꯃꯑꯣꯡ ꯇꯥꯕ ꯃꯐꯝ ꯑꯣꯏꯗꯕꯅꯤꯅ ꯒꯤꯝꯕꯜꯁꯤ ꯑꯝꯇ ꯁꯦꯝꯒꯦ ꯉꯝꯁꯤꯜꯂꯦ ꯑꯩ ꯀꯛꯄꯩ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦꯀꯣ ꯀꯛꯑꯒ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯣꯏꯅꯦꯕ ꯈꯣꯡꯁꯤ ꯑꯗꯨꯝ ꯈꯟꯖꯤꯜꯂꯒ ꯀꯛꯄꯁꯤ ꯈꯔ ꯐꯖꯕ ꯑꯝꯗꯒꯤ ꯍꯥꯟꯅ ꯀꯛꯄ ꯍꯧꯒꯦꯀꯣ ꯁꯤꯗꯒꯤ ꯀꯛꯄ ꯍꯧꯔꯒꯦ ꯁꯤꯒꯤ ꯃꯄꯥꯟꯒꯤ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯤꯁꯤꯡꯁꯦ ꯁꯤ ꯍꯥꯟꯅ ꯁꯣꯏꯗꯣꯛꯄꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯝꯒꯤ ꯃꯇꯥꯏꯁꯤꯗ ꯃꯣꯏꯅ ꯈꯣꯏꯔꯥ ꯁꯥꯖꯤꯜꯂꯤꯁꯦ ꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯁꯤꯒꯨꯝꯕ ꯑꯍꯦꯟꯕ ꯄꯛꯏꯁꯤꯡꯁꯦ ꯁꯤꯒ ꯂꯧꯊꯣꯛꯄꯤꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯣꯏ ꯂꯣꯏꯔꯤꯅꯦ ꯍꯥꯏꯔꯒꯁꯨ ꯀꯥꯟꯅꯔꯣꯏꯕꯀꯣ ꯁꯦꯝꯕꯤꯒꯗꯧꯅꯦꯕ ꯁꯦꯝꯕꯤꯔꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯥꯟꯅꯕꯁꯨ ꯑꯃꯨꯛ ꯂꯧꯕ ꯀꯦꯃꯦꯔꯥ ꯃꯃꯥꯏ ꯈꯤꯇꯪ ꯊꯥꯡꯒꯠꯀꯦ ꯂꯨꯞꯇꯕꯤꯗ ꯁꯤꯗꯤ ꯎꯔꯝꯃꯅꯤꯀꯣ ꯁꯤꯒꯤꯁꯤ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯂꯦꯟꯒꯗꯧꯕ ꯁꯥꯡꯅ ꯂꯦꯜꯂꯒ ꯑꯃꯨꯛ ꯃꯃꯥꯏꯁꯦ ꯃꯅꯤꯡ ꯃꯃꯥꯡꯁꯦ ꯂꯣꯏꯅ ꯀꯛꯈꯤꯗꯣꯏꯅꯦ ꯁꯤ ꯀꯛꯊꯠꯂꯒ ꯍꯥꯏꯅꯕꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯑꯩꯒꯤ ꯊꯕꯛꯁꯤ ꯃꯌꯥꯝꯗ ꯁꯨꯝ ꯂꯣꯏꯅ ꯎꯠ ꯂꯩꯔꯒꯗꯤ
ꯕ꯭ꯂꯣꯛꯁꯤ ꯌꯥꯝ ꯁꯥꯡꯅꯤꯕꯀꯣ ꯑꯗꯨꯅ ꯆꯝꯄꯠ ꯇꯧꯁꯦ ꯑꯩ ꯈꯣꯏꯍꯤ ꯍꯥꯏꯕꯒꯤꯗꯨꯁꯨ ꯎꯠꯂꯛꯀꯦ ꯑꯗꯒꯤ ꯍꯣꯔꯦꯟ ꯈꯣꯏꯍꯤ ꯀꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨꯃꯁꯨ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯈꯣꯏꯍꯤꯁꯦ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯐꯪꯕ ꯀꯩꯅꯣꯅꯤ ꯐꯖꯅꯕꯨ ꯍꯣꯠꯅꯕꯤꯔꯗꯤ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯂꯩꯀꯣ ꯑꯗꯨ ꯍꯣꯠꯅꯕꯗꯤ ꯁꯦꯝꯕꯤ ꯁꯥꯕꯤꯕꯗꯤ ꯇꯟ ꯌꯥꯗ꯭ꯔꯦ ꯇꯟꯗꯕ ꯃꯊꯧ ꯇꯥꯏ ꯇꯜꯂꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯈꯣꯏꯒꯤ ꯋꯥꯗ ꯅꯠꯇꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯇꯟꯕꯨ ꯇꯜꯂꯕ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕ ꯇꯟꯕꯤꯒꯅꯨ ꯈꯣꯏ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯏꯁꯥꯅ ꯄꯥꯏꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯇꯟꯕ ꯊꯝꯕꯤꯒꯅꯨ ꯊꯥꯡꯁꯤꯁꯨ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯐꯦꯡꯗꯣꯏꯅꯤꯀꯣ ꯀꯩꯅꯣ ꯇꯧꯁꯦ ꯁꯨꯝ ꯑꯩꯅ ꯇꯧꯔꯤꯈꯩ ꯁꯨꯝ ꯅꯝ ꯂꯩꯔꯒꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤꯀꯣ ꯑꯗꯨꯅ ꯃꯇꯦꯛ ꯈꯛꯇꯪ ꯇꯧꯁꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯈꯣꯏꯍꯤ ꯍꯥꯏꯕ ꯑꯃꯨꯛ ꯎꯠꯂꯒꯦꯀꯣ ꯈꯣꯏꯍꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯣ ꯅꯥꯀꯜ ꯑꯃ ꯂꯣꯏꯔꯦ ꯅꯥꯀꯜ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯅꯤꯀꯣ ꯅꯥꯀꯜ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒ ꯍꯥꯏꯒꯦ ꯅꯥꯀꯜ ꯑꯅꯤꯅꯦꯕꯀꯣ ꯌꯥꯎꯔꯤꯁꯦ ꯅꯥꯀꯟꯁꯦ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯤ ꯃꯃꯥꯏꯁꯤ ꯅꯥꯀꯟꯁꯤ ꯂꯣꯏ ꯀꯛꯏꯅꯦꯕ ꯑꯗꯨꯅ ꯀꯨꯏ ꯆꯪꯉꯤ ꯎꯪꯉꯒꯦ ꯑꯃꯨꯛ ꯌꯥꯔꯦ ꯎꯪꯉꯨꯔꯅꯨ ꯁꯤ ꯈꯣꯏꯍꯤ ꯁꯤ ꯂꯧꯊꯣꯛꯄ ꯂꯣꯏꯔꯦ ꯐ꯭ꯔꯦꯝ ꯑꯅꯤ ꯈꯛꯇꯅꯦꯀꯣ ꯁꯤꯒꯤ ꯐ꯭ꯔꯦꯝ ꯑꯅꯤ ꯈꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯝꯕꯔ ꯑꯅꯤ ꯈꯛꯇꯅꯦꯕ ꯆꯦꯝꯕꯔ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯝꯃ ꯑꯣꯏꯈ꯭ꯔꯅꯤ ꯆꯦꯝꯕꯔ ꯍꯥꯏꯁꯦ ꯆꯦꯝꯕꯔ ꯅꯠꯇꯦ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯅꯕ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯐ꯭ꯔꯦꯝ ꯀꯧꯋꯦꯕꯁꯦ ꯁꯤꯒꯤ ꯈꯣꯏꯔꯥ ꯑꯃꯃꯝ ꯌꯥꯎꯔꯤꯁꯦ ꯁꯤ ꯐ꯭ꯔꯦꯝ ꯀꯧꯋꯦ ꯐ꯭ꯔꯦꯝ ꯑꯅꯤ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯁꯤ ꯂꯣꯏ ꯍꯥꯏꯕ ꯈꯣꯠꯄꯁꯤ ꯂꯣꯏ ꯎꯠ ꯂꯩꯔꯒꯗꯤ ꯌꯥꯝ ꯊꯦꯡꯉꯅꯤꯕꯀꯣ ꯃꯇꯝꯁꯤ ꯌꯥꯝ ꯁꯥꯡꯅ ꯂꯧꯔꯅꯦꯕ ꯑꯗꯨꯅ ꯃꯇꯝꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯗꯅꯕ ꯑꯩ ꯃꯇꯦꯛ ꯈꯛꯇꯪ ꯂꯧꯒꯦ ꯑꯗꯣ ꯈꯣꯏꯍꯤꯁꯤ ꯈꯔ ꯇꯥꯕ ꯍꯧꯔꯦꯀꯣ ꯍꯣꯔꯦꯟ ꯐꯖꯅ ꯆꯤꯊꯣꯛꯑꯒ ꯂꯧꯗꯣꯏꯅꯦ ꯑꯃꯨꯛ ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯈꯣꯏ ꯎꯄꯨꯁꯤꯃ ꯈꯣꯏꯍꯤ ꯍꯥꯏꯕ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯈꯣꯏꯍꯤꯗꯣ ꯎꯠꯆꯔꯒꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩ ꯅꯨꯡꯁꯥ ꯍꯥꯏꯐꯦꯠ ꯐꯧꯗꯣꯛꯄꯅꯦꯀꯣ ꯍꯧꯖꯤꯛꯇꯤ ꯏꯪꯕꯅꯤꯅ ꯈꯣꯏꯍꯤꯁꯤ ꯌꯥꯝ ꯅꯪꯁꯜꯂꯦꯕꯀꯣ ꯅꯪꯁꯤꯟꯕꯅꯤꯅ ꯁꯤꯒꯤ ꯑꯩꯒꯤ ꯈꯣꯏꯍꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯔꯥꯎꯟ ꯗ꯭ꯔꯝꯁꯦ ꯁꯤꯗꯩꯁꯤꯗ ꯃꯄꯥꯟꯁꯦ ꯂꯣꯏ ꯅꯞꯄꯦꯕ ꯈꯣꯏꯍꯤꯁꯦ ꯅꯞꯁꯤꯟꯗꯅꯕ ꯈꯤꯇꯪ ꯂꯥꯡꯊꯣꯛꯑꯒ ꯃꯈꯥ ꯆꯦꯟꯊꯅꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯤꯊꯔꯒ ꯂꯧꯈꯤꯗꯣꯏꯅꯤ ꯁꯤ ꯃꯅꯨꯡꯗ ꯇꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯥ ꯃꯀꯨꯞꯁꯤꯡꯁꯦ ꯁꯤꯒꯤꯁꯤ ꯍꯣꯔꯦꯟ ꯂꯣꯏ ꯆꯨꯝꯊꯣꯛꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯨ ꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯩꯅꯣ ꯑꯣꯏꯔꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯄꯋꯥꯒꯤ ꯕꯣꯇꯜꯗꯨ ꯈꯤꯇꯪ ꯍꯦꯟꯗꯧ ꯃꯥꯜꯂꯦ ꯁꯤꯗ ꯊꯣꯛꯏꯁꯦ ꯈꯣꯏꯍꯤꯁꯨ ꯐꯖꯅ ꯂꯩꯔꯝꯗꯦꯕꯀꯣ ꯍꯟꯗꯛꯇꯤ ꯈꯣꯏꯁꯤ ꯐꯠꯇꯦꯕ ꯁꯨꯃꯥꯏꯅ ꯁꯤꯈꯩꯁꯤ ꯍꯥꯏꯔꯦ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯁꯤꯒꯤ ꯑꯍꯥꯡꯕꯁꯤꯡꯁꯤ ꯑꯃꯨꯛ ꯂꯣꯏ ꯍꯥꯞꯆꯤꯜꯂꯝꯃꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯦ ꯈꯣꯏꯃꯨꯛ ꯁꯤꯒꯤ ꯑꯩ ꯍꯧꯖꯤꯛ ꯎꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯝꯁꯤꯡꯗꯣ ꯈꯣꯏꯔꯥꯁꯤꯡꯗꯣ ꯑꯃꯨꯛ ꯂꯣꯏ ꯍꯥꯞꯆꯤꯟꯗꯧꯔꯕꯅꯦꯕꯀꯣ
ꯍꯥꯞꯆꯤꯟꯗꯧꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯁꯦ ꯑꯃꯨꯛ ꯁꯦꯠꯆꯤꯟꯕ ꯍꯧꯔꯕꯅꯦ ꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯣꯏꯍꯤ ꯍꯥꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯤꯒꯤ ꯂꯧꯊꯣꯛꯑꯝꯃꯦꯕꯀꯣ ꯍꯨꯃꯥꯡ ꯁꯧꯋꯦꯕ ꯑꯗꯣ ꯈꯣꯏ ꯆꯤꯛꯇꯅꯕ ꯃꯥꯏꯗ ꯈꯣꯏꯅ ꯆꯤꯛꯇꯅꯕ ꯁꯤ ꯑꯩꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯦ ꯇꯣ ꯍꯥꯞꯆꯤꯟꯕꯗꯣ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯈꯣꯏꯔꯥꯁꯤꯡꯁꯤ ꯐ꯭ꯔꯦꯝꯁꯤꯡꯁꯤ ꯍꯥꯞꯆꯤꯟꯕ ꯍꯧꯔꯒꯦ ꯈꯣꯏꯁꯤꯡꯁꯦ ꯀꯌꯥ ꯅꯨꯡꯁꯤꯕ ꯂꯧꯊꯣꯛꯄꯤꯕꯗꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯈꯣꯏꯔꯥꯁꯤꯡꯁꯤ ꯂꯧꯊꯣꯛꯄꯤꯕꯗꯒꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏ ꯇꯥꯁꯤꯜꯂ ꯂꯩꯔꯝꯃꯦ ꯍꯥꯞꯄꯤꯔꯒꯦ ꯀꯛꯆꯤꯡ ꯆꯪꯕꯁꯨ ꯍꯧꯔꯦ ꯐꯖꯅ ꯂꯩ ꯁꯤꯗꯤ ꯒ꯭ꯂꯣꯞ ꯅꯣꯡ ꯎꯞꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯅ ꯀꯤꯁ ꯇꯧꯕꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝ ꯋꯥꯡꯉꯦꯀꯣ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯑꯩ ꯒ꯭ꯂꯣꯞ ꯎꯞꯄꯤꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯂꯣꯞ ꯈꯔ ꯎꯞꯀꯅꯤ ꯍꯥꯏꯗꯤ ꯆꯤꯛꯇꯅꯕꯀꯣ ꯆꯤꯛꯑꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯟꯇꯣꯛ ꯃꯣꯏꯁꯦ ꯇꯧꯔꯤꯁꯦ ꯈꯤꯇꯪ ꯑꯩꯅ ꯗꯛ ꯂꯩ ꯇꯧꯔꯨꯕꯒꯤ ꯃꯣꯏ ꯂꯥꯡꯉꯤꯁꯦ ꯂꯥꯡꯕꯅꯦꯕ ꯀꯌꯥ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯝꯁꯤ ꯊꯨꯡꯅꯕ ꯁꯥꯗ꯭ꯔꯤꯕ ꯈꯣꯏꯔꯥꯁꯤꯡꯁꯦ ꯁꯤꯁꯤꯅ ꯃꯌꯥꯏꯗ ꯑꯣꯏꯅ ꯍꯥꯞꯄꯤꯒꯦꯕꯀꯣ ꯈꯔ ꯁꯥꯕ ꯂꯣꯏꯔꯕ ꯀꯥꯡꯕꯨꯁꯤꯅ ꯑꯃꯨꯛ ꯃꯇꯥꯏꯗ ꯍꯥꯞꯄꯤꯕ ꯊꯨꯡꯗ꯭ꯔꯤꯕꯁꯤꯡꯁꯤꯅ ꯃꯌꯥꯏꯗ ꯍꯥꯞꯆꯤꯟꯕꯤꯔꯀꯥꯟꯗ ꯄꯨꯟꯅ ꯊꯨꯡꯅꯕ ꯁꯥꯍꯟꯗꯣꯏꯅꯤ ꯑꯗꯩꯗꯤ ꯁꯤꯒꯤ ꯀꯣꯂꯣꯅꯤ ꯀꯧꯋꯦꯕꯀꯣ ꯈꯣꯏꯁꯦ ꯁꯤ ꯄꯨꯂꯞꯁꯦ ꯀꯣꯂꯣꯅꯤ ꯑꯃꯅꯦꯕꯀꯣ ꯑꯗ ꯁꯨꯄꯔ ꯆꯦꯝꯕꯔ ꯈꯔ ꯌꯥꯝꯍꯟꯗꯣꯏꯅꯤ ꯁꯨꯄꯔ ꯆꯦꯝꯕꯔ ꯑꯃꯗꯤ ꯍꯥꯞꯄꯦꯀꯣ ꯁꯨꯄꯔ ꯆꯦꯝꯕꯔ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯣꯏꯍꯤ ꯂꯧꯅꯕ ꯆꯦꯝꯕꯔꯁꯦ ꯁꯤ ꯁꯨꯄꯔ ꯆꯦꯝꯕꯔ ꯀꯧꯋꯦ ꯁꯤꯃ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯈꯣꯏꯍꯤꯁꯤ ꯂꯣꯛꯄ ꯌꯥꯔꯕꯅꯤꯅꯀꯣ ꯁꯨꯄꯔ ꯆꯦꯝꯕꯔꯁꯤ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯀꯠꯂꯕꯅꯦꯕ ꯑꯗꯣ ꯁꯨꯄꯔ ꯆꯦꯝꯕꯔꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯈꯣꯏꯕꯨ ꯏꯄꯩ ꯄꯩꯕꯗꯧꯅ ꯇꯧꯔꯤꯁꯤꯅ ꯏꯄꯩ ꯄꯩꯕꯗꯧꯅ ꯇꯧꯋꯦꯀꯣ ꯈꯤꯇꯪ ꯁꯦꯝꯕꯤꯔꯝꯒꯦ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯇꯧꯔꯗꯣꯏꯅꯤ ꯑꯗ ꯌꯨꯝꯒꯤꯗꯨꯗꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦ ꯎꯠꯂꯔꯣꯏꯒꯦ ꯌꯨꯝꯒꯤꯗꯁꯨ ꯑꯃꯨꯛ ꯎꯠꯂꯒꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯦ ꯑꯗꯩꯗꯤ ꯑꯩ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄꯁꯤ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯅ ꯑꯩ ꯕ꯭ꯂꯣꯛꯁꯤ ꯚꯤꯗꯤꯑꯣꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯐ ꯇꯧꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯣꯏ ꯎꯄꯨꯁꯤ ꯐꯤꯠ ꯇꯧꯁꯟꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯣꯠꯅꯕ ꯇꯜꯂꯒꯨꯝꯁꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯒꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯧꯕ ꯑꯃ ꯍꯥꯏꯍꯧꯗ꯭ꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯣꯏꯍꯤ ꯍꯥꯏꯅꯕ ꯑꯁꯤꯗ ꯄꯨꯈꯝꯁꯤꯗ ꯁꯤꯗ ꯄꯨꯈꯝꯁꯤꯗ ꯀꯛꯊꯔꯤꯕ ꯈꯣꯏꯒꯤ ꯈꯣꯏꯔꯥ ꯃꯃꯥꯏꯁꯤꯡꯁꯦ ꯁꯤꯒꯤꯁꯤ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯄ꯭ꯔꯣꯁꯦꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯍꯤꯁꯤ ꯏꯁꯇꯣꯛ ꯇꯧꯁꯤꯟꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯏꯁꯤꯡ ꯃꯅꯤꯟ ꯀꯩꯀꯥꯁꯤ ꯐꯠꯇꯕ ꯀꯩꯀꯥꯁꯤ ꯂꯣꯏꯅ ꯄꯨꯔ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗ ꯃꯣꯏꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯍꯤꯒꯤ ꯀꯥꯁꯤꯡꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯤꯅꯦꯕ ꯃꯣꯏꯅ ꯅꯦꯆꯔꯦꯜ ꯄ꯭ꯔꯣꯁꯦꯁꯤꯡ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯁꯥꯅ ꯍꯨꯝꯇꯣꯛꯑꯀꯥꯟꯗ ꯏꯁꯤꯡ ꯃꯅꯤꯟ ꯂꯧꯊꯣꯛꯄ ꯐꯠꯇꯕ ꯀꯩꯀꯥ ꯂꯣꯏ ꯂꯧꯊꯣꯛꯑꯀꯥꯟꯗ ꯁꯤꯜꯁꯤ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯜꯁꯤ ꯇꯧꯔꯛꯑꯒꯗꯤ ꯈꯣꯏꯍꯤꯁꯤ ꯑꯩꯈꯣꯏꯅ ꯂꯣꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯈꯣꯏꯍꯤ ꯆꯤꯅꯤ ꯑꯣꯜꯂꯦ ꯑꯗꯩꯗꯤ ꯆꯤꯅꯤ ꯈꯣꯏꯍꯤ ꯄꯨꯝꯃꯦ ꯈꯣꯠꯂꯦ ꯃꯌꯥꯝ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯩꯔꯔꯣꯏꯕ ꯁꯤꯁꯦ ꯑꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯈꯣꯏꯍꯤꯒꯤ ꯂꯧꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯁꯤꯁꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯆꯣꯡꯍꯟꯕ ꯅꯠꯇꯦꯕꯀꯣ
ꯁꯤꯗꯩꯁꯤꯗ ꯏꯁꯤꯡ ꯆꯣꯡꯈꯤ ꯇꯥꯔꯒꯗꯤ ꯈꯣꯏꯍꯤꯁꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏꯗꯣꯏꯅ ꯄꯨꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯁꯤꯡ ꯃꯔꯤꯝ ꯆꯣꯡꯍꯟꯕ ꯅꯠꯇꯦ ꯑꯗꯩꯗꯤ ꯈꯣꯏꯁꯤꯡꯅ ꯈꯣꯏꯍꯤ ꯊꯝꯕ ꯃꯣꯏꯅ ꯈꯣꯏꯍꯤꯁꯤ ꯁ꯭ꯇꯣꯛꯇ ꯊꯝꯖꯤꯟꯕ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯤꯟ ꯌꯥꯎꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗ ꯏꯁꯤꯡ ꯃꯅꯤꯟ ꯌꯥꯎꯈꯤ ꯇꯥꯔꯒꯗꯤ ꯈꯣꯏꯍꯤꯁꯦ ꯄꯨꯝꯗꯣꯏꯅꯦꯕꯀோ ꯑꯗꯨꯅ ꯃꯣꯏꯁꯨ ꯈꯣꯏꯁꯨ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤ ꯑꯩꯈꯣꯏꯅ ꯂꯣꯛꯑꯕ ꯈꯣꯏꯍꯤꯁꯤꯡꯁꯦ ꯑꯃꯨꯛ ꯀꯩꯅꯣꯗ ꯀꯥꯎꯗ ꯀꯔꯤꯗ ꯊꯥꯈꯤꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯃꯨꯛ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯃꯨꯛ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯤꯈꯤꯕ ꯈꯣꯏꯍꯤꯗꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯕꯗ ꯈꯣꯏꯍꯤꯁꯤ ꯌꯥꯝ ꯃꯥꯡꯗꯦꯕꯀꯣ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯀꯩꯀꯩ ꯌꯥꯎꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯨ ꯑꯗꯨꯝ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯈꯣꯏꯍꯤꯁꯤꯡꯁꯤꯗꯤ ꯃꯣꯏꯅ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯕ ꯃꯇꯝꯗ ꯈꯣꯏꯍꯤꯁꯤ ꯌꯥꯝ ꯃꯥꯡꯗꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯔ ꯐꯥꯔꯃꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯣꯛꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣই ꯅꯦꯆꯔꯦꯜ ꯄ꯭ꯔꯣꯁꯦꯁꯤꯡꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯃꯣꯏꯗ ꯑꯃꯨꯛ ꯐꯖꯅ ꯄꯤꯕꯤꯔꯒꯗꯤ ꯃꯣꯏꯅ ꯑꯗ ꯃꯦꯆꯤꯟꯗ ꯊꯥꯖꯤꯜꯂꯀꯥꯟꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯕ ꯃꯇꯝꯗ ꯈꯣꯏꯍꯤꯁꯤ ꯌꯥꯝ ꯃꯥꯡꯗꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯁꯥꯡꯍꯜꯂꯣꯏꯒꯦ ꯑꯗꯣ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯕ ꯆꯦꯅꯦꯜ ꯅꯠꯇꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯝ ꯇꯨ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯇꯧꯖꯕ ꯊꯕꯛꯁꯤꯡꯗꯨ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯒꯦꯅ ꯑꯩ ꯕ꯭ꯂꯣꯛ ꯃꯆꯥ ꯃꯆꯥ ꯁꯥꯔꯒ ꯁꯨꯝ ꯊꯥꯒꯠꯆꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯅꯝꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯃꯃꯝꯗꯨꯅ ꯑꯩꯁꯨ ꯑꯅꯧ ꯑꯅꯧꯕ ꯕ꯭ꯂꯣꯛꯁꯤ ꯁꯦꯝꯕꯒꯤ ꯊꯧꯅꯥꯗꯨ ꯑꯣꯏꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯕ꯭ꯂꯣꯛꯁꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯗꯣꯛꯈꯤꯗꯧꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯍꯜꯂꯨꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯕꯣꯔꯤꯡ ꯆꯨꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯣꯝꯗꯁꯨ ꯏꯁꯩ ꯌꯥꯝ ꯍꯧꯅ ꯈꯣꯡꯉꯤ ꯑꯗꯣ ꯑꯩ ꯁꯤꯗ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯍꯧꯒꯦꯀꯣ ꯑꯁꯣꯝꯗ ꯏꯁꯩ ꯈꯣꯡꯖꯤꯜꯂꯛꯏꯁꯦ ꯁꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯞꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯈꯣꯡꯉꯤꯕ ꯏꯁꯩꯁꯤꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯄꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤ ꯀꯩꯅꯣ ꯇꯧꯕꯤꯔꯛꯀꯅꯣꯕꯀꯣ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯀꯔꯤ ꯀꯔꯥ ꯀꯩꯝ ꯊꯥꯕꯤꯔꯛꯀꯅꯣꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯑꯁꯤ ꯏꯁꯩꯁꯤ ꯇꯥꯟꯅꯔꯒ ꯅꯝꯃꯨꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯣꯏꯅ ꯑꯁꯣꯝꯗ ꯈꯣꯡꯖꯤꯜꯂꯛꯄꯅꯦ ꯑꯗꯣ ꯑꯩꯁꯨ ꯁꯣꯝꯗ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯁꯥꯖꯕꯅꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯀꯣꯄꯤꯔꯥꯏꯠ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯊꯥꯕꯤꯔꯛꯀꯅꯣ ꯑꯩꯁꯤ ꯃꯣꯏ ꯁꯥꯏꯠꯇꯒꯤ ꯆꯪꯉꯛꯄ ꯁꯥꯎꯟꯅꯦ ꯑꯗꯨꯅ ꯀꯣꯄꯤꯔꯥꯏꯠ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯕꯤꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯅꯁꯨ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦ ꯉꯥꯡꯉꯔꯣꯏꯒꯦ ꯑꯗꯣ ꯐꯔꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯕꯇ ꯑꯣꯏꯔꯁꯅꯨ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ